Haukiba tang tara marida kuki militant singna Langka Naga Khulda chatharakiba attack the Leikhidraba Meeoi Anigi Postmortem Ngarang Pangthokkhre. Taudo adugi matang the UN sina yauna tongan ba lup kaya na kaukiba shutdown na mahusagi punchida chauna kaiba pikre. Haukiba tang tara marida Kangpopi district ki manung chenba Langka Naga Khulda kuki militant singna chatharakiba attack the Leikhidraba Kavidinang abonmai chahi yangkai mga amasung Vidilyang Bahu Chawang Chahi Kuntra Taret ki Postmortem Ngarang None PIC da Pangthokkhre. Postmortem adu None gi DIO Dr. Jendum Golmay amasung None gi Senior Medical Officer Dr. Thamai Gairanlung ani na Pangthokkhibani. Postmortem adu loiraba matung Leikhidraba makhoi Anigi mafamda ikai khumnaba utpagi thoram amasu None PIC da Pangthokkhre thoram adu da church ki luchingba amadi Longmai area da leiba tongan ba CSO gi luchingbi kayana sarugaki. Ikai khumna butpagi thoram adu loiraba matung Leikhidraba Meeoi ani adugi thawa yaudrab hakchang aroiba mathau mangam pangthoknabagi damak Langka Naga Khulda pukhi amaromda mihat adugi mayokta UNC yauna Naga ki tongan lup kayana None district ta kaukiba pung kunmari ki total shutdown na mahusagi punchida chauna akaiba pikhi shutdown aduna matam maram oiraga lambida gari sing chathok chasin taunabagi chang aduki matik hanthaki loinana dukan amadi atai lalon itiki thabak thoram sing amata pangthoknakhide.